ꯁꯥꯁꯤꯡꯁꯦ ꯅꯪ ꯈꯔ ꯌꯥꯝ ꯆꯥꯕꯤꯃ ꯑꯩ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯀꯣ ꯅꯨꯄꯤꯕꯨ ꯌꯥꯝ ꯌꯥꯝ ꯄꯤꯖꯧꯋꯦ ꯅꯨꯄꯥꯗꯤ ꯀꯪꯉꯒ ꯁꯤꯔꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯪ ꯂꯣꯏ ꯆꯥꯔꯣ ꯁꯥꯗꯣ ꯊꯥꯏꯅꯗꯤ ꯀꯩꯀꯩ ꯇꯧꯕ ꯃꯇꯝꯗ ꯆꯥꯕ ꯈꯣꯠꯄ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯍꯥꯟꯅ ꯈꯥꯛꯑꯒ ꯌꯥꯝ ꯌꯥꯝ ꯊꯝꯕꯤꯔꯒ ꯇꯧꯋꯤ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯑꯣꯟꯅꯔꯦꯗꯣ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯄꯤꯖꯧ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤꯅ ꯌꯥꯝ ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯥꯗ ꯊꯕꯛ ꯃꯐꯝꯗ ꯇꯟ ꯆꯥꯒꯅꯦꯕ ꯑꯗꯨꯅ ꯑꯃ ꯇꯔꯨꯛꯅꯕ ꯎꯝ 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 ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯅ ꯏꯀꯣꯛ ꯅꯪꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯉꯁꯤꯗꯤ ꯏꯟꯁꯥꯡ ꯀꯩꯀꯥ ꯅꯠꯇ꯭ꯔꯦ ꯉꯁꯤꯗꯤ ꯃꯣꯃꯣ ꯊꯣꯡꯕ ꯃꯣꯃꯣ ꯃꯣꯃꯣ ꯍꯥꯏꯕꯀꯣ ꯃꯣꯃꯣꯒ ꯁꯤꯅ ꯆꯧ ꯂꯩꯔꯦ ꯁꯤꯅ ꯃꯣꯃꯣ ꯑꯁꯤ ꯏꯔꯣꯟꯕ ꯀꯩꯅꯣ ꯆꯠꯅꯤ ꯂꯩꯔꯦ ꯑꯃꯦꯠꯄ ꯂꯩꯔꯦ ꯎꯝ ꯆꯠꯇꯅꯤ ꯍꯥꯏꯕ ꯖꯥꯠꯇꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯤ ꯂꯩꯔꯦ ꯑꯁꯤꯅ ꯍꯩ ꯃꯍꯤ ꯂꯩꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯏꯁꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯦꯕꯀꯣ ꯑꯗꯣ ꯏꯃꯥꯟꯅꯕꯤꯗꯣ ꯃꯥꯒꯤ ꯃꯤꯡꯁꯦ ꯇꯨꯃꯣꯏꯗꯔ ꯍꯥꯏꯅ ꯀꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯐꯝꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯖꯥꯇꯤꯅ ꯈꯣꯏꯕꯨ ꯇ꯭ꯔꯥꯏꯞꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯕꯥꯅꯤꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯏꯁꯄꯣꯟꯁꯔ ꯇꯧꯕꯤꯕꯁꯦꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯕꯨꯀꯣ ꯑꯗꯨ ꯅꯪꯁꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏ ꯑꯗꯣ ꯏꯆꯦꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨꯀꯣ ꯎꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯗꯨꯅ ꯎꯝ ꯁꯨꯃꯥꯏꯅ ꯏꯁꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯦꯀꯣ ꯎꯝ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯦ ꯏꯃꯥꯟꯅꯕꯤꯕꯨꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯃꯥꯟꯅꯕꯤꯁꯨ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯐꯪꯕ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯒꯦꯀꯣ ꯂꯩꯁꯥꯕꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯕꯣꯔ ꯄꯤꯖꯔꯤ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯟꯅꯕꯤꯁꯨ ꯀꯣ ꯏꯃꯥꯟꯅꯕꯤꯁꯨ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯣꯀꯣ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯀꯣ ꯍꯧꯔꯁꯤꯒꯤꯗꯤ ꯎꯝ ꯑꯩꯁꯦ ꯏꯁꯤꯡ ꯊꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯍꯥꯟꯕꯁꯦ ꯃꯍꯤꯁꯦ ꯊꯛꯀꯦꯀꯣ ꯁꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯀꯔꯤ ꯆꯨꯖꯥꯛꯃꯨꯟꯗꯥ ꯆꯧ ꯀꯣꯇꯨ ꯊꯨꯗꯣꯏꯅ ꯆꯨꯖꯥꯛꯃꯨꯟꯗꯕ ꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯒꯦꯀꯣ ꯀꯩꯅꯣ ꯃꯣꯃꯣ ꯍꯥꯟꯅ ꯍꯧꯔꯒꯦ ꯆꯥꯔꯣꯅ ꯍꯥꯎꯋꯤꯀꯣ ꯀꯣ ꯎꯝ ꯑꯩꯁꯨ ꯍꯥꯟꯅ ꯆꯥꯔꯒꯦ ꯃꯣꯃꯣꯁꯦ ꯁꯤꯗ ꯀꯣꯠꯅꯤ ꯍꯥ ꯁꯥꯏꯕꯗꯨ ꯑꯦ ꯀꯣꯠꯂꯣ ꯃꯣꯔꯣꯛ ꯃꯥꯜꯂꯦ ꯃꯣꯔꯣꯛ ꯃꯥꯅꯦ ꯆꯠꯅꯤꯅꯦꯕ ꯌꯦꯟꯒꯤ ꯆꯤꯛꯀꯟ ꯀꯩꯅꯣꯅꯦꯕꯀꯣ ꯌꯦꯟꯒꯤ ꯃꯣꯃꯣꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯉꯁꯤꯒꯤꯁꯦ ꯃꯣꯃꯣꯁꯦ ꯀꯩꯅꯣꯅꯦ ꯀꯩꯕ ꯃꯣꯏꯒꯤ ꯄꯤꯁꯇ ꯇꯔꯥ ꯇꯔꯥ ꯆꯤꯡꯉꯦ ꯀꯧꯇꯥꯗ ꯇꯔꯥ ꯇꯔꯥ ꯍꯥꯟꯕ ꯀꯧꯇꯥ ꯑꯃꯗꯀꯣ ꯎꯝ ꯍꯥꯎꯀꯣ ꯎꯝ ꯌꯦꯟ ꯑꯆꯧꯕ ꯑꯃ ꯂꯩꯁꯨ ꯁꯤꯗ ꯆꯥꯎ ꯑꯥꯎ ꯁꯤ ꯃꯍꯤꯁꯤ ꯊꯛꯄ ꯍꯥꯎꯋꯦ ꯑꯩꯗꯤ ꯀꯜꯂꯦꯀꯣ ꯑꯁꯤ ꯀꯜꯂꯦ ꯑꯁꯤꯒꯤ ꯃꯊꯛ ꯋꯥꯏꯁꯦ ꯀꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯗꯤ ꯊꯨꯅ ꯆꯥꯕ ꯂꯣꯏꯕ ꯉꯝꯅꯤ ꯃꯣꯃꯣꯔꯣ ꯉꯁꯤꯒ ꯃꯔꯤꯁꯨꯕ ꯑꯣꯏꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯣꯃꯣ ꯆꯥꯕ ꯁꯤꯗ ꯌꯦꯟ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯒ ꯑꯁꯤꯁꯦ ꯆꯥꯎ ꯁꯤ ꯆꯥꯎ ꯌꯥꯝꯅ ꯍꯥꯎꯋꯦ ꯁꯤꯟꯕꯒꯨꯝꯕ ꯇꯧꯋꯦ ꯇꯣꯃꯦꯇꯣ ꯍꯥꯞꯂꯝꯅꯤ ꯍꯌꯦꯡꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯏꯒꯦ
ꯄꯨꯂꯞ ꯎꯝꯃ ꯀꯩꯅꯣ ꯇꯧꯔ ꯂꯩ ꯄꯨꯂꯞ ꯑꯗꯨꯃꯥꯏꯅ ꯎꯝꯃꯣ ꯑꯗꯨꯝ ꯃꯆꯦꯠ ꯆꯥꯔ ꯂꯩꯔꯦ ꯃꯤꯅ ꯀꯃꯦꯟꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕ ꯄꯨꯂꯞ ꯎꯝꯃꯣ ꯑꯁꯤꯗꯤ ꯄꯤꯛꯏꯅꯀꯣ ꯆꯥꯛ ꯅꯠꯇꯕꯅꯤꯅ ꯍꯌꯦꯡꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯂꯥꯡ ꯀꯩꯀꯥ ꯊꯥꯛꯄ ꯆꯠꯄꯅꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡꯁꯦ ꯉꯥ ꯐꯥꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯃꯦꯟꯗꯁꯨ ꯉꯥ ꯐꯥꯕꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯁꯤ ꯃꯍꯤꯁꯦ ꯍꯥꯎꯋꯦ ꯑꯩꯗꯤ ꯅꯣꯡ ꯈꯔ ꯆꯨꯕꯅꯤ ꯉꯥꯗꯣ ꯈꯔ ꯆꯪꯒꯅꯦꯕ ꯀꯔꯤ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯊꯤꯟꯒꯗꯕꯅꯤꯅꯦ ꯂꯥꯛꯑꯒ ꯂꯣꯏ ꯁꯦꯒꯥꯏꯗꯅ ꯊꯤꯟꯕ ꯌꯥꯔꯦ ꯍꯩꯇꯦꯗ ꯃꯅꯥ ꯑꯃꯨꯛ ꯁꯥꯗꯅꯀꯣ ꯍꯥꯎꯋꯦ ꯅꯪ ꯁꯨꯝꯕꯗ ꯆꯥꯔꯒꯀꯣ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯉꯝꯒꯗ꯭ꯔꯥ ꯉꯝꯅꯤ ꯑꯩꯗꯤꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯆꯥꯔꯁꯨ ꯄꯨꯛ ꯄꯨꯔꯥ ꯊꯟꯒꯩ ꯆꯥꯔꯁꯨꯀꯣ ꯆꯥꯛ ꯈꯤꯇ ꯆꯥꯍꯧꯗ꯭ꯔꯗꯤ ꯏꯁꯥꯗ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯆꯥꯔ ꯄꯨꯛ ꯊꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯅꯀꯣ ꯂꯩ ꯑꯗꯨꯝ ꯃꯤꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯆꯥꯔꯁꯨꯀꯣ ꯆꯥꯛ ꯑꯃꯨꯛ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦ ꯆꯥꯛ ꯑꯩ ꯈꯤꯇ ꯑꯣꯏꯔꯁꯨ ꯆꯥꯍꯧꯗ꯭ꯔꯗꯤꯀꯣ ꯅꯨꯡꯉꯥꯏꯇꯦꯕ ꯈꯨꯠꯅ ꯍꯦꯛꯇ ꯆꯥꯔꯁꯤ ꯁꯤꯁꯨ ꯀꯩꯅꯣ ꯆꯥꯕꯅ ꯈꯨꯠꯅ ꯆꯥꯅꯤꯡꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝꯃ ꯈꯨꯠꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯈꯨꯠꯅ ꯆꯥꯕꯅꯤꯅ ꯍꯥꯎꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯆꯃꯁ ꯇꯧꯔꯒ ꯍꯥꯏꯅꯩꯁꯦ ꯃꯍꯤ ꯊꯛꯄꯩꯕꯨꯗꯤ ꯌꯥꯏꯕ ꯆꯧꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯃꯣꯃꯣꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦꯀꯣ ꯃꯣꯏꯁꯦ ꯍꯥꯎꯕꯁꯦ ꯏꯁ ꯃꯖꯧꯉꯥ ꯑꯩ ꯑꯃꯐꯥꯎ ꯊꯛꯇ꯭ꯔꯤꯁꯦ ꯄꯦꯞꯁꯤꯅꯦ ꯄꯦꯞꯁꯤ ꯍꯥ ꯊꯛꯇ꯭ꯔꯤꯕ ꯄꯦꯞꯁꯤꯁꯦ ꯊꯛꯑꯣ ꯑꯍꯥꯟꯕꯅꯦ ꯍꯥꯒꯠꯄꯅꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯁ꯭ꯄ꯭ꯔꯥꯏꯠꯀ ꯃꯥꯟꯅꯕꯅꯦꯕ ꯁꯌꯦꯡ ꯂꯥꯡ ꯀꯥꯏꯔꯨꯗꯨꯗꯤ ꯉꯥ ꯌꯥꯝ ꯆꯪꯉꯝꯃꯗꯤ ꯐꯅꯤꯗ ꯃꯌꯥꯝ ꯅꯣꯡ ꯇꯥꯔꯗꯤꯀꯣ ꯆꯪꯉꯦ ꯁꯥꯁꯤꯡꯁꯦ ꯅꯪ ꯈꯔ ꯌꯥꯝ ꯆꯥꯎ ꯏꯕꯦꯝꯃ ꯑꯩ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯀꯣ ꯅꯨꯄꯤꯕꯨ ꯌꯥꯝ ꯌꯥꯝ ꯄꯤꯖꯧꯋꯦ ꯅꯨꯄꯥꯗꯤ ꯀꯪꯉꯒ ꯁꯤꯔꯁꯨ ꯌꯥꯏꯌꯦ ꯑꯗꯨꯅ ꯅꯪ ꯂꯣꯏ ꯆꯥꯔꯣ ꯁꯥꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯃꯤꯌꯥꯝꯒꯤ ꯀꯃꯦꯟꯗꯣ ꯀꯥꯡ ꯂꯥꯛꯑꯦ ꯇꯨ ꯅꯣꯡ ꯃꯪꯕ ꯆꯨꯕ ꯇꯧꯕꯩꯅꯦ ꯅꯠꯇ꯭ꯔꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤꯅ ꯃꯕꯨꯛ ꯊꯜꯂ ꯂꯣꯏꯔꯦ ꯅꯨꯄꯥ ꯊꯟꯗ꯭ꯔꯁꯨ ꯅꯨꯄꯥꯅ ꯆꯥꯅꯤꯡꯕ ꯅꯨꯄꯤꯗ ꯄꯤꯒꯗꯕꯅꯦꯕ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯥꯏꯅꯗꯤꯀꯣ ꯀꯩꯀꯩ ꯇꯧꯕ ꯃꯇꯝꯗ ꯑꯩꯁꯨ ꯈꯨꯠꯅ ꯆꯥꯅꯤꯡꯉꯛꯑꯦꯗ ꯆꯥꯎ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯗꯨꯗꯣ ꯈꯨꯠꯅ ꯐꯕꯅꯦ ꯊꯥꯏꯅꯗꯤ ꯀꯩꯀꯩ ꯇꯧꯕ ꯃꯇꯝꯗ ꯆꯥꯕ ꯈꯣꯠꯄ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯍꯥꯟꯅ ꯈꯥꯛꯑꯒ ꯌꯥꯝ ꯌꯥꯝ ꯊꯝꯕꯤꯔꯒ ꯇꯧꯋꯤ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯑꯣꯟꯅꯔꯦꯗꯣ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯄꯤꯖꯧ ꯃꯥꯒꯤ ꯅꯨꯄꯥꯗꯤ
ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤꯅ ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯥꯗ ꯊꯕꯛ ꯃꯐꯝꯗ ꯇꯟ ꯆꯥꯒꯅꯦꯕ ꯑꯗꯨꯅ ꯅꯠꯇ꯭ꯔꯣꯀꯣ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯤ ꯊꯕꯛ ꯃꯐꯝꯗ ꯇꯟ ꯆꯥꯏꯌꯦꯕ ꯈꯦꯆꯤꯒꯨꯝꯕ ꯈꯔ ꯑꯩ ꯀꯥꯡ ꯃꯈꯣꯜ ꯍꯥꯏꯔꯤꯗꯣ ꯁꯤꯗ ꯀꯩꯗ ꯑꯩ ꯄꯨꯂꯞ ꯆꯥꯡ ꯉꯝꯅꯤꯗ ꯄꯨꯂꯞ ꯆꯥꯡ ꯉꯝꯅꯤꯕ ꯄꯨꯔꯥ ꯎꯝ ꯑꯩꯁꯤ ꯄꯨꯂꯞ ꯆꯥꯕ ꯉꯝꯕ ꯌꯦꯡꯁꯤꯔꯣ ꯄꯨꯂꯞ ꯆꯥꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯔꯕ 1 2 3 4 5 6 ꯉꯝꯒꯅꯤ ꯑꯁꯦꯡꯕ ꯆꯥꯒꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥ ꯌꯦꯡꯁꯤꯀꯣ ꯉꯝꯕ ꯌꯦꯡꯁꯤꯀꯣ ꯃꯨꯛꯕꯥꯡ ꯃꯥꯟꯕ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ASMRꯒ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ 1 ꯇꯔꯨꯛꯅꯦꯕ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯉꯥꯏꯅꯤꯅ ꯃꯣꯏꯒꯤꯁꯤꯗꯤ ꯍꯥꯎꯇꯦ ꯍꯥꯎꯇꯦ ꯎꯝ ꯑꯩ ꯍꯥꯎꯗ ꯁꯤꯔꯣ ꯈꯔ ꯋꯥꯠꯂꯦꯗ ꯃꯣꯃꯣꯗꯤ ꯊꯨꯝ ꯈꯤꯇꯪ ꯍꯥꯏꯗꯤ ꯐꯒꯗꯕꯅꯤ ꯃꯣꯃꯣꯗꯤ ꯈꯤꯇꯪ ꯀꯜꯂꯦ ꯃꯣꯏꯁꯦ ꯃꯣꯏꯖꯥꯅ ꯁꯥꯕꯅꯤ ꯍꯥꯏꯕ ꯁꯣꯐ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯗꯣ ꯇꯧꯗꯕ ꯍꯥ ꯃꯣꯏꯖꯥꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯗꯤꯀꯣ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯌꯥꯕ ꯁꯤꯁꯨ ꯁꯥ ꯂꯩ ꯇꯨ ꯆꯥꯎꯑꯣ ꯅꯪꯁꯨ ꯆꯥꯔꯣ ꯅꯨꯡꯁꯤꯕꯒꯤ ꯄꯤꯕꯤꯕꯅꯤꯗ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯤꯗ ꯆꯥꯔꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯔꯝꯕꯅꯣ ꯃꯣꯃꯣꯁꯦ ꯆꯥꯔꯣ ꯀꯩꯅꯣ ꯆꯥꯎ ꯏꯕꯥꯅꯤꯒꯤꯁꯤ ꯉꯁꯤ ꯃꯣꯃꯣꯁꯤ ꯀꯌꯥ ꯍꯥꯏꯗꯣ 15ꯔꯥ ꯑꯥ ꯃꯥꯅꯦꯀꯣ 25ꯒ 2 ꯍꯦꯟꯕ 15ꯅꯤꯅ 2 ꯍꯦꯟꯈꯤꯕꯅꯦꯕ 13 ꯃꯣꯃꯣ ꯄꯦꯛꯀꯦꯠ 5 ꯂꯧꯋꯦꯕꯀꯣ ꯃꯣꯃꯣ ꯂꯧꯕꯗꯣ ꯃꯣꯏ ꯀꯩꯅꯣ ꯑꯃꯗ ꯕꯣꯛꯁꯇ ꯍꯥꯞꯄꯛꯄꯗꯣ ꯄꯦꯀꯦꯠ 5 ꯂꯧꯕꯅꯦꯕꯀꯣ ꯕꯣꯛꯁ ꯃꯆꯥ ꯑꯃꯗ 10 ꯍꯥꯟꯕ ꯎꯝ ꯆꯥꯝꯃꯒꯤ ꯑꯗꯨ 5 ꯂꯧꯕ ꯂꯨꯄꯥ 500ꯒꯤ ꯂꯧꯕꯅꯦꯕ ꯑꯗꯨꯗꯣ ꯀꯌꯥ 50 ꯅꯠꯇ꯭ꯔꯣ ꯃꯥꯅꯦ 50ꯅꯦ ꯏꯕꯥꯅꯤ 27 ꯌꯦꯟꯊꯣꯛꯑꯗꯤ ꯏꯃꯥ ꯍꯣꯏꯒꯤ ꯉꯁꯥꯏ ꯆꯥꯅꯕ ꯈꯔ ꯈꯥꯏꯗꯣꯛꯈꯤꯕꯗꯨꯒ 27 2 ꯀꯌꯥꯅꯣ 50 ꯍꯦꯟꯗ꯭ꯔꯣ ꯑꯗꯨꯗꯤ 50 ꯍꯦꯜꯂꯦ ꯑꯗꯨꯗꯤ 22 ꯍꯥꯏꯕ ꯑꯗꯨꯅꯦ 50 ꯑꯣꯏꯔꯗꯤ ꯇꯪꯈꯥꯏ 25 ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯅꯦ 22 ꯍꯥꯏꯕ ꯏꯃꯥ ꯍꯣꯏ ꯉꯁꯥꯏ ꯂꯧꯈꯤꯕꯗꯣ ꯀꯌꯥꯅꯣ ꯈꯪꯗꯦ ꯑꯩꯁꯨ 3ꯃꯨꯛ ꯑꯣꯏꯗꯣꯏꯔꯣ 8ꯃꯨꯛꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦꯀꯣ ꯃꯣꯏ ꯆꯥꯕꯗꯣ ꯌꯥꯝꯅ ꯍꯥꯎꯋꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯔꯣ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯈꯠꯂꯛꯄꯒꯨꯝ ꯇꯧꯋꯦ
thum khá hấp đi pháo đâm này bạn cái nó hơi tầm mét đó mà mày nha chậm chậm mấy bạn thà bà khắc tầm mới nha mà hầu được rồi. rau rồi Trâu với hầu á. Thì dạ. sao không 신난 자르고 지지 자르 오는 북 자니 hả cái hả mà rồi Hai đứa bơ mình đấy. thật xin lỗi đi 다 이만나비나수 이바니기 비디오시부 ꯌꯦꯡꯕꯤꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯁꯨꯃꯥꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯏꯃꯥꯟꯅꯕꯤꯕꯨꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯣꯃꯣꯁꯦ ꯍꯥꯎꯔꯦ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯥꯏꯅ ꯌꯩꯊꯪ ꯅꯤꯖꯔꯤ ꯕꯥꯏ ꯕꯥꯏ